ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔ ꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯑꯗꯨꯝ ꯊꯛꯇꯨꯅ ꯂꯩꯔꯕꯗꯤ ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯄꯥꯟꯁꯦ ꯍꯥꯏꯕꯅꯣ ꯏꯆꯦ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯁꯤꯕꯨ ꯌꯨꯝꯁꯨ ꯌꯨꯝꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯅꯣ ꯏꯆꯦꯅ ꯑꯗꯨꯒꯤꯗꯃꯛꯇ ꯔꯥꯕꯩ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯍꯜꯂꯛꯏ ꯔꯥꯕꯩ ꯃꯇꯝ ꯄꯨꯝꯕꯗ ꯍꯤꯗꯥꯛꯇ ꯂꯥꯏꯆꯨꯕ ꯑꯣꯏꯅ ꯇꯧꯏ ꯃꯗꯨ ꯃꯆꯥꯒꯤ ꯀꯌꯥ ꯈꯟꯗꯕ ꯃꯤꯅꯤ ꯃꯥꯅ ꯉꯥꯎꯁꯤꯟꯅꯕꯗꯒꯤ ꯃꯆꯦ ꯂꯩꯃ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯈꯟꯕꯗ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯕꯅꯤ ꯂꯩꯃꯒꯤ ꯄꯣꯠꯐꯝꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥꯟꯅꯣ ꯈꯪꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯔꯥꯕꯩꯅ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯍꯜꯂꯛꯂꯒ ꯃꯆꯦꯒꯤ ꯄꯣꯠꯐꯝꯗ ꯍꯦꯛꯇ ꯆꯪꯂꯛꯏ ꯌꯥꯔꯦ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯅꯒ ꯃꯔꯣꯜ ꯑꯃ ꯎ ꯊꯥꯡꯖꯤꯡ ꯃꯥꯟꯕꯅꯦ ꯀꯔꯤ ꯑꯩꯕꯨ ꯎ ꯊꯥꯡꯖꯤꯡ ꯃꯥꯜꯂꯦꯕ ꯑꯗꯨꯗꯤ ꯏꯆꯦꯗꯤ ꯎ ꯊꯥꯡꯖꯤꯡꯒꯤ ꯃꯆꯦ ꯎ ꯊꯝꯕꯥꯜ ꯑꯈꯨꯏꯕ ꯇꯥꯔꯦꯅꯦ ꯂꯩꯃꯗꯨ ꯈꯣꯟ ꯀꯟꯈꯠꯂꯛꯏ ꯍꯦ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯕꯗꯤ ꯆꯪꯈ꯭ꯔꯣꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯨꯝ ꯉꯥꯡꯗꯅ ꯂꯩ ꯆꯠꯂꯣ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯣ ꯃꯤ ꯂꯥꯛꯑꯦꯕ ꯆꯪꯉꯒꯦ ꯑꯗꯣ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯑꯗꯨꯒ ꯆꯪꯈ꯭ꯔꯒꯦ ꯀꯔꯤ ꯀꯩꯗꯧꯅꯕ ꯁꯦꯜ ꯂꯩꯇꯦ ꯆꯠꯂꯣ ꯂꯩꯔꯝꯅꯤꯗ ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯈꯪꯉꯤꯗ ꯃꯁꯤ ꯉꯥꯡꯁꯤ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯉꯁꯥꯏ ꯑꯩꯅ ꯄꯤꯔꯗꯤ ꯉꯁꯥꯏ ꯑꯩꯅ ꯆꯪꯒꯗꯧꯅꯦ ꯂꯩꯃ ꯃꯧꯄꯥꯒꯤ ꯀꯗꯔ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯨꯄꯥ 10 ꯆꯞꯄꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯦ ꯁꯦꯜꯗꯨ ꯍꯦꯛ ꯄꯤꯕꯒ ꯔꯥꯕꯩ ꯍꯥꯏꯔꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯩ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕ ꯍꯜꯂꯦ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯂꯥꯛꯑꯣ ꯄꯥꯕ ꯂꯥꯛꯑꯦ ꯔꯥꯕꯩ ꯍꯤꯗꯥꯛ ꯉꯥꯎꯖꯔꯕꯁꯨ ꯃꯆꯥꯕꯨꯗꯤ ꯂꯨꯅ ꯇꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯁꯅꯥꯕꯨꯗꯤ ꯃꯥꯅ ꯊꯤꯅ ꯉꯥꯡꯕꯤ ꯂꯩꯁꯅꯥ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯅꯨꯄꯤꯅꯤ ꯔꯥꯕꯩꯅ ꯉꯥꯎꯁꯤꯟꯅꯔꯕꯁꯨ ꯂꯩꯁꯅꯥ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕꯤꯅꯤ ꯆꯅꯧ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯄꯥꯕ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯑꯩ ꯀꯩꯁꯨ ꯆꯠꯇꯦꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯊꯣꯛꯂꯨꯕꯅꯦ ꯄꯥꯕ ꯅꯪ ꯍꯤꯗꯥꯛ ꯊꯛꯂꯅꯨ ꯍꯥꯏꯔꯒ ꯁꯨꯝ ꯊꯛꯑꯦ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯁꯥꯎꯕꯅꯤ ꯅꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯏꯃꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯔꯛꯏ ꯑꯩ ꯂꯩꯁꯅꯥ ꯀꯩꯗꯧꯔꯒꯦ ꯏꯃꯨꯡꯗ ꯅꯪꯕꯣ ꯅꯪꯒꯤ ꯅꯨꯄꯥ ꯍꯜꯂꯛꯑꯦ ꯂꯥꯎꯅꯦ ꯂꯩꯁꯅꯥ ꯑꯗꯨ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯑꯌꯨꯛꯁꯨ ꯅꯨꯡꯗꯥꯡꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯩꯔꯕꯗꯤ ꯌꯨꯝꯁꯤꯕꯨ ꯀꯃꯥꯏꯅ ꯄꯥꯟꯁꯦ ꯍꯥꯏꯕꯅꯣ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯧ ꯑꯩꯅ ꯅꯈꯣꯏꯒꯤ ꯀꯔꯤ ꯋꯥꯠꯍꯟꯒꯦ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯥꯏꯅ ꯀꯔꯤ ꯋꯥꯠꯍꯟꯒꯦ ꯀꯥꯏꯅ ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯕꯨ ꯀꯔꯤ ꯁꯨꯒꯦꯅꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯉꯥꯎꯗꯨꯅꯇ ꯂꯩꯔꯒ ꯌꯥꯏꯇꯣ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯃꯥꯜꯂꯅꯤ ꯄꯣꯠꯐꯝꯗ ꯃꯤ ꯌꯥꯝ ꯂꯩꯍꯧꯕꯅꯤ ꯏꯀꯥꯏꯕꯁꯨ ꯈꯪꯕꯣꯏꯔꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯒ ꯁꯥꯔꯗꯅ ꯍꯣꯏ ꯅꯨꯄꯤꯅ ꯄꯦꯠꯄ ꯉꯥꯡꯒꯅꯨꯅꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯕꯩ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯆꯅꯨꯅ ꯄꯥꯕ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯇꯕ꯭ꯔꯣ ꯔꯥꯕꯩ ꯃꯆꯥꯒꯤ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯃꯥꯅ ꯉꯁꯥꯏ ꯃꯆꯦꯗꯒꯤ ꯂꯧꯔꯛꯄ ꯁꯦꯜꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯣꯏꯃ ꯄꯥꯕꯗꯤ ꯀꯥꯎꯔꯨꯔꯦꯗꯅ ꯁꯦꯜꯁꯤꯅ ꯂꯩꯔꯒ ꯆꯥꯔꯨꯔꯣ ꯔꯥꯕꯩꯅ ꯃꯆꯥꯗ ꯁꯦꯜꯗꯨ ꯄꯤꯔꯝꯃꯤ ꯆꯅꯨ ꯍꯔꯥꯎꯅ ꯁꯦꯜꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯔꯥꯕꯩꯁꯨ ꯍꯥꯏꯔꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯃ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯄ ꯅꯨꯄꯥ ꯃꯌꯥꯝꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯄꯣꯠ ꯌꯣꯜꯂꯤ ꯂꯩꯃ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯔꯥꯕꯩꯅ ꯄꯤꯛꯂꯤꯉꯩ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯗꯒꯤ ꯃꯥꯅ ꯃꯧꯄꯥꯕꯨ ꯋꯥꯅ ꯌꯣꯛꯂꯛꯄꯅꯤ ꯃꯧꯄꯥꯒꯤ ꯈꯟꯕꯗ ꯂꯩꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯧꯄꯥꯅ ꯍꯥꯏꯕ ꯂꯩꯃꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯟꯗꯨꯅ ꯂꯥꯛꯏ ꯑꯗꯨꯅ ꯔꯥꯕꯩ ꯉꯥꯎꯁꯤꯟꯅꯕ ꯍꯩꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯏꯃꯨꯡꯗꯨ ꯂꯩꯃꯒꯤ ꯄꯣꯠꯐꯝꯅ ꯆꯥꯕ ꯊꯛꯄ ꯄꯨꯔꯤꯕꯅꯤ ꯂꯩꯃ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤ ꯅꯨꯄꯤꯅꯤ ꯃꯥꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯀꯌꯥꯗꯤ ꯃꯁꯨ ꯐꯥꯎꯕ ꯐꯪꯅꯈ꯭ꯔꯕꯅꯤ ꯂꯩꯃꯗꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯂꯩꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯄꯥꯈꯪ ꯃꯆꯥ ꯇꯣꯝꯕ ꯎꯕꯗ ꯂꯩꯃ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄ ꯍꯧꯔꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕ ꯂꯩꯃꯒꯤ ꯄꯣꯠꯐꯝ ꯂꯥꯜꯂꯒ ꯂꯧ ꯁꯨꯕ ꯂꯥꯛꯏ ꯂꯩꯃ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯂꯩꯔꯝꯃꯤ ꯇꯣꯝꯕ ꯎꯕꯗ ꯂꯩꯃꯅ ꯀꯦꯊꯔꯒ ꯀꯧꯔꯛꯏ ꯇꯣꯝꯕ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯇꯣꯝꯕ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯑꯗꯨꯒ ꯂꯦꯞꯄꯤ ꯃꯗꯣꯝꯇꯁꯨ ꯍꯥꯏꯖꯩ ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ ꯀꯧꯔꯛꯑꯅꯤ ꯍꯥꯏꯗꯅ ꯃꯁꯤꯒꯤ ꯏꯅꯦ ꯂꯩꯁꯥꯕꯤꯁꯦ ꯀꯧꯔꯛꯇ꯭ꯔꯤꯉꯩꯗ ꯁ꯭ꯋꯥꯏꯁꯤꯗ ꯂꯥꯟꯊꯣꯛꯍꯧꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯅꯪꯍꯧꯗꯕ ꯂꯧꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯀꯩ ꯍꯥꯏꯕꯅꯣ ꯏꯅꯦ ꯂꯩꯃ ꯏꯅꯦ ꯀꯥꯏꯅ ꯀꯧꯔꯛꯄꯗꯨꯗ
ꯅꯪ ꯑꯩꯉꯣꯟꯗ ꯏꯅꯦ ꯀꯧꯅꯣ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯑꯍꯜ ꯑꯩꯈꯣꯏ ꯄꯥꯕ ꯍꯣꯏꯒ ꯂꯦꯡꯀꯥꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗ ꯏꯅꯦ ꯀꯧꯗ꯭ꯔꯗꯤ ꯂꯩꯃ ꯀꯥꯏꯅ ꯀꯧ ꯌꯥꯕ꯭ꯔꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯦ ꯃꯤꯅ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯁꯅꯨ ꯃꯤꯡ ꯑꯗꯨꯝ ꯀꯧꯔꯛꯎ ꯑꯦ ꯉꯝꯃꯣꯏ ꯑꯩꯕꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯍꯟꯒꯦ ꯍꯥꯏꯔꯣ ꯌꯥꯔꯦ ꯍꯥꯏꯗꯧ ꯂꯣꯏꯔꯕꯣ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯆꯠꯀꯦ ꯇꯧꯏ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣꯝꯃ ꯄꯨꯈꯣꯅꯦ ꯑꯣ ꯌꯥꯔꯦ ꯑꯩ ꯄꯨꯅꯤꯡꯗꯦ ꯍꯩꯃꯥ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯂꯩꯃ ꯑꯆꯥꯄꯣꯠ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯇꯣꯝꯕꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯔꯒ ꯁꯦ ꯁꯤ ꯄꯨꯈꯣ ꯍꯣꯔꯦꯟ ꯊꯕꯛ ꯋꯥꯔꯕ ꯀꯥꯟꯗ ꯆꯥꯎ ꯑꯣꯏ ꯃꯤꯒꯤ ꯃꯈꯨꯠꯀ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯌꯦ ꯊꯥꯗꯣꯛꯎꯅꯦ ꯃꯤ ꯎꯔꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯏ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯅꯁꯛ ꯏꯐ ꯐꯖꯔꯒ ꯌꯥꯝ ꯁꯥꯎꯒꯜꯂꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯑꯆꯥꯄꯣꯠꯇꯣ ꯇꯣꯝꯕꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ ꯇꯣꯝꯕꯅ ꯃꯤ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯁꯤ ꯑꯍꯟꯁꯤꯗꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯂꯩꯃ ꯑꯍꯟ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥ ꯈꯣꯏꯗꯧ ꯕꯤꯔꯤ ꯕꯤꯔꯤ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯀꯣ ꯑꯁꯨꯝꯅ ꯂꯩꯃ ꯇꯣꯝꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯣꯝꯕ ꯆꯠꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯏꯅꯦ ꯂꯩꯁꯥꯕꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯎꯕ ꯌꯥꯗꯦ ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯈꯥꯏ ꯂꯩꯔꯦ ꯃꯃꯥꯏꯕꯨ ꯐꯅ ꯀꯜꯂꯤꯅꯦ ꯑꯩꯁꯨ ꯁꯥꯎꯕꯨꯗꯤ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯕꯨ ꯑꯃꯔꯣꯝꯗꯗꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯇꯣꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯇꯣꯝꯕ ꯊꯕꯛꯁꯨ ꯌꯥꯝꯅ ꯐꯩ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯕꯛ ꯐꯕꯗ ꯇꯣꯝꯕꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅꯔꯤꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗ ꯀꯦꯔꯒ ꯑꯔꯥꯛꯄ ꯃꯤꯁꯤꯡꯕꯨ ꯁꯨꯝꯍꯠꯂꯒꯤ ꯃꯇꯥꯒꯨꯝꯅ ꯐꯝꯂꯤ ꯃꯁꯛꯅꯤ ꯃꯇꯧꯅꯤ ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯁꯛꯐꯝꯅꯤ ꯂꯩꯀꯥꯏꯗꯨꯗꯒꯤ ꯊꯥꯕꯜ ꯀꯧꯕ ꯃꯇꯨ ꯀꯥꯏꯅꯈ꯭ꯔꯕ ꯅꯨꯄꯤ ꯅꯍꯥꯗ ꯌꯥꯝꯅ ꯀꯥꯔꯟ ꯇꯥꯕ ꯅꯨꯄꯥ ꯑꯃ ꯂꯩꯃꯒꯤ ꯄꯣꯠꯐꯝꯗ ꯀ꯭ꯋꯥ ꯆꯥꯕ ꯂꯥꯛꯏ ꯃꯥꯁꯨ ꯂꯩꯃꯒꯤ ꯑꯁꯥꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯏ ꯂꯩꯃꯅ ꯀꯦꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯊꯥꯕꯜꯅ ꯉꯁꯤꯗꯤ ꯀꯩꯅꯣ ꯄꯣꯠꯐꯝꯁꯤ ꯑꯩꯗꯤ ꯊꯥ ꯊꯣꯛꯂꯕꯣꯏ ꯅꯤꯡꯂꯨꯔꯦ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯋꯥꯅꯤ ꯀꯥꯏꯗꯩꯅꯣꯗ ꯇꯥꯗꯅ ꯌꯦꯡꯕ ꯁꯣꯏꯕꯒꯤ ꯑꯣꯏꯔꯝꯅꯤ ꯑꯁꯦꯡꯕꯅꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯗꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅ ꯉꯥꯎꯔꯣꯏꯗꯒꯦꯅꯦ ꯍꯣ ꯑꯩꯗꯤ ꯃꯤ ꯉꯥꯎꯅꯕ ꯀꯦꯕ ꯅꯠꯇꯤꯌꯦ ꯀꯅꯥꯒꯤ ꯄꯥꯈꯪꯗꯤ ꯊꯝꯕꯨ ꯊꯝꯈꯣꯅꯦ ꯑꯩꯈꯣꯏ ꯐꯥꯎ ꯉꯥꯎꯔꯁꯤꯗ ꯀꯔꯤ ꯇꯥꯗꯁꯨ ꯉꯥꯎꯔꯦꯕ ꯉꯥꯎꯕꯤꯅꯨ ꯑꯩ ꯅꯣꯏꯗ ꯉꯥꯎꯕꯤꯌꯨ ꯍꯥꯏꯗꯦꯀꯣ ꯇꯁꯦꯡꯅꯗꯤ ꯂꯩꯃ ꯇꯣꯝꯕ ꯂꯥꯛꯄꯗ ꯌꯦꯡꯅꯕ ꯍꯥꯏꯗꯅ ꯀꯦꯔꯤꯕꯅꯤ ꯅꯪꯕꯨ ꯀꯅꯥꯅ ꯅꯁꯛ ꯐꯖꯧ ꯍꯥꯏꯒꯦ ꯅꯪꯗ ꯅꯠꯇꯦ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯌꯦꯡꯅꯤꯡꯕ ꯍꯧꯅꯁꯥꯅꯤ ꯅꯠꯇꯦ ꯑꯇꯩ ꯇꯣꯛꯈꯣꯅꯦ ꯅꯁꯛ ꯑꯗꯨꯛ ꯌꯥꯝ ꯐꯖꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯕꯗꯨꯕꯨ ꯑꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯔꯤꯕꯅꯦ ꯊꯥꯕꯜ ꯃꯇꯣꯝꯇ ꯈꯟꯖꯩ ꯃꯥꯒꯤꯁꯤ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯐꯅꯤꯗ ꯊꯥꯕꯜ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯈꯪꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯁꯨꯝ ꯈꯪꯅꯤꯡꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣ ꯈꯪꯅꯤꯡꯂꯨꯅꯨ ꯀꯥꯟꯅꯔꯣꯏꯌꯦ ꯊꯥꯕꯜ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯛꯏ ꯀꯔꯤꯒꯤ ꯀꯥꯟꯅꯔꯣꯏꯗꯧꯔꯤꯕ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪꯒꯨꯝꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯑꯁꯥ ꯆꯥꯎꯅ ꯂꯩꯖꯔꯤꯕꯅꯤ ꯀꯔꯤꯕ ꯑꯁꯥ ꯆꯥꯎꯋꯦꯕ ꯍꯣ ꯑꯁꯥꯖꯥꯎ ꯊꯥꯕꯜ ꯂꯩꯃꯅ ꯅꯣꯛꯂꯤꯕꯗꯨ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯋꯥꯈꯟꯗ ꯈꯜꯂꯤ ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯊꯥꯕꯜ ꯋꯥꯈꯟꯗ ꯈꯟꯕꯒꯤ ꯋꯥꯅꯤ ꯃꯆꯤꯟꯗ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗꯦ ꯃꯔꯝꯗꯤ ꯊꯥꯕꯜ ꯄꯥꯈꯪ ꯅꯠꯇꯕꯅꯤꯅ ꯍꯥꯏꯒꯗꯧꯕ ꯑꯗꯨ ꯍꯦꯛ ꯈꯧꯇꯛꯆꯩ ꯂꯩꯃ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯍꯣ ꯇꯥꯗ ꯑꯁꯥꯖꯥꯎ ꯃꯤ ꯌꯥꯝꯅ ꯂꯥꯛꯀꯗꯧꯕ ꯋꯥꯠꯂꯤ ꯑꯁꯥꯖꯥꯎꯅ ꯂꯩꯒꯗꯕꯗꯣ ꯀꯔꯤꯅꯣ ꯂꯩꯕꯤꯔꯣ ꯃꯤ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯊꯥꯕꯜ ꯑꯗꯣ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯁꯣꯟꯖꯩ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯃꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯨ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯔꯒ ꯀꯅꯥꯅꯣ ꯈꯪꯗꯣꯛꯂꯁꯤꯔꯥ ꯏꯕꯦꯝꯃ ꯂꯩꯃ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕꯁꯤꯗꯤ ꯑꯃ ꯑꯅꯤꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯒꯤ ꯄꯣꯠꯐꯝꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯅꯥꯃꯠꯇ ꯂꯥꯛꯂꯅꯨ ꯍꯥꯏꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯄꯣꯠꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯂꯩꯔꯛꯀꯦ ꯇꯥꯗ ꯑꯁꯥꯖꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯒꯅꯨ ꯂꯩꯗꯧꯗꯣ ꯁꯠ ꯂꯩꯌꯨ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯍꯦꯛꯇ ꯇꯥꯜꯂꯦꯅꯦ ꯇꯥꯟꯕꯒꯤ ꯅꯠꯆꯗꯦ ꯑꯁꯨꯝꯅ ꯌꯦꯠꯅꯔꯤꯉꯩ ꯔꯥꯕꯩ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯥꯛꯏ ꯄꯣꯠꯐꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯥꯕꯜꯗ ꯑꯣꯟꯁꯤꯜꯂꯒ ꯀꯅꯥꯅꯣ ꯁꯤꯅ ꯀꯔꯤ ꯂꯩꯕ ꯂꯥꯛꯏꯅꯣ ꯍꯣꯏ ꯁ꯭ꯋꯥꯏꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯅꯨ ꯂꯩꯗꯕꯨ ꯁꯠ ꯂꯩꯔꯒ ꯍꯟꯈꯣ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯆꯪꯉꯣ ꯆꯠꯂꯣ ꯌꯨꯝꯗ ꯏꯆꯦ ꯁꯤ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯄꯣꯠ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯂꯩꯗꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯊꯥꯕꯜ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯃꯧꯄꯥ ꯑꯣꯏꯕꯅꯤꯅ ꯊꯥꯕꯜ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯏꯕꯨꯡꯉꯣ ꯅꯪ ꯆꯪꯉꯣ ꯍꯥꯏꯕꯅꯤ ꯔꯥꯕꯩ ꯍꯤꯗꯥꯛ ꯉꯥꯎꯕꯒꯤ ꯍꯧꯅꯕꯤ
hanjin hanjin ngang leiba aduda leima potphamdagi thoklaga rabaibu yumda tansinkhre tada saubiganuko angangse hida khara ngawra male tada sune leigadawdu sat leiraga chatkhro swaida yam kuina leibiranu amuk thokla abadi khana chaina amuk tawrakani phare nangnabu hairabadi ai chalage ai khoidi nangnabu hairabadi illage haidana leirabani adubu kwa matap amadi chakhige kaino leima kwa matap ama pizaraga themlaga thadokre thawana lambidagi amuk lawsile o hayeng sulake leima matomta haijai tawrisi yeng masigi asajauksina tawrisi matu maza singdudi koksilaga leiminagedi haidraga swaida pakhang saradana tawri pot khara leibaduda tawbagi wani tati hek hairabadi mamaise ngangnido adusu ngangdo mandini mase nupidi yam zopani mana nupida chokubaini matai manau khaina leisi asumna hairambadagi leimana amu hairi madugi salamchadusu suklak heila oidabani aina malakani khandana keriba mayamse loina arembada taba tareba asumna leima tomba lakpra haiduna chetha yenglingaida januna tungdagi ne chau hairaga tap launa kolei leimadu khangpri khangi masigi angangsidi mihungase a yaukhre kainu nana sida thogleise chango angangna potphamda tholakpa yadi ne chau aikhoi pabaga imaga khana hawe ha karigi khanaiba pabana hida ngawraga lakpagi asumna hainaringeda tomba lakpa leimana ure leimana chanuba themduna nenegi chanu nang chango pabaga imaga do khanaganu nini lakani hayuko se chango chalo asi haiduna leimana chanuda ngamong ama piraga thajinkre leima moda nungaina sonje lakti la edana masigi lamchase ngasidi khanganina aina nangbo hek sumba ngamdraba yengoba leima potphamda chakchangsili mingsel tapai keri badu kari wali yenglaga hapchili lujinda samlang khara thadai chinbanda sangliba machudu kharaga hapchili aduga potphamda isai ngangladuna phamli leima sakta sulam yawbini mabu lawjagi haba nupa kayani adubu mawpagi khalaga ma haujuk phawba yum pandana leirakhibani adubu tombagi masak mataw jung phiran chabadu urubada leima chahi 15-13 ki leisabi machagum haujikta leisabi phagalaktuna mayum palaro hebo wakhandu nathaikre tombaga chahi yengnarurabadi mama machagumbani adubu ma adu ada thikidre tombabu phadaba yade haiduna lepkhre tombana dukan mapa hek yorapaga leimana marai kolaga kauri tomba nangla abo changlo osida phamula kai no chakhola is aibu magi manata lakpasingai la abo kaina tomba tali changle aduga potpham mangda leplega kari haidoino kaino phamkho kaino kai no chakho asi hairaga leima tomba da michibu khachinbane nopu noksinbane toksili tomba tawriba irang duma khangdaba natte khangi adubu tomba na khali masigi nupisa masak matawdi phasari pone adubu chahi khitang lirambasida tawbane natrabadi aiso nahana irang toksinba yarabane asamna tombana wa ngangdana khalingai leima tombagi manak naksilai aduga kengang tawri he anga aise phajadro yengona mito aise phajadro asamna michi gi ten pangkap ta kapsili tomba sum henjilakpa aduda ma suma sado kainoma tawri aduga phajabagi lairenbi haido male is nangbu phajabagi lairenbi dubu masa khangbrane khangdrasu male leima adu masi yarani khangle aduna amukka hena kesilei nangna yengnaba haidana ngasaidagi keribani nangnabu phajai hairabadi yare leima tombagi khudang ta pai aduga singsili aduga haire lao phamosida chaningba kaino hayo ai pirakke tomba phamthai aduga kaishu janingdida chadaba yaro apamba hayo pige asumna kenari kansida ngasai imungda rabaiga leisnaga khanakhibado leima kawkhre leisna manamagi manakta kai hange tholakpani aduga tawramliba maongdu ubada leisna tumina anidugi matawdu yengduna lei wakhandana khali kaino ikhaina masina tawrisina ngasidi maong amanine nahanke smaina tawbu ude asibu awang lekai tomba natro manida is mazagumba mana tawribasibu karino aibu asigi tanja sidabu moigi manakta changsira changumsira somdana tomba leimagi nungsilangda thukre tomba wakhal amada laikre leisna tom oirapna lumduna leibadu leimana haiphet uki leima tombagi manaktagi satlap thoki leisna mana ukre heba ma khangi
ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯁꯥꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯍꯧꯖꯤꯛꯀꯤ ꯏꯟꯖꯥꯡ ꯊꯣꯡꯅꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯀꯩꯅꯣ ꯈꯤꯇ ꯌꯦꯡꯒꯦ ꯂꯥꯛꯄꯅꯦ ꯌꯦꯡꯉꯣ ꯀꯩꯅꯣ ꯌꯥꯗꯧꯕꯗꯣ ꯄꯨꯈꯣ ꯂꯩꯁꯅꯥ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯑꯗꯨꯅ ꯀꯩꯅꯣ ꯈꯔ ꯄꯨꯔꯒ ꯆꯪꯈ꯭ꯔꯦ ꯂꯩꯃ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁ ꯆꯞꯄꯝꯅꯤꯗ ꯑꯍꯟꯊꯪꯗ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯈꯪꯗꯦꯃꯤ ꯇꯣꯝꯕꯁꯨ ꯂꯩꯁꯅꯥ ꯊꯣꯛꯂꯛꯄꯗꯨꯗ ꯃꯥ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯈ꯭ꯔꯕꯅꯤ ꯇꯣꯝꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯃꯆꯥ ꯈꯣꯗꯅ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯆꯠꯈ꯭ꯔꯦ ꯆꯠꯅ ꯈꯜꯂꯤ ꯆꯞꯄꯝꯅꯤꯗ ꯃꯁꯤꯒꯤ ꯍꯅꯨ ꯂꯩꯁꯥꯕꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯁꯦ ꯄꯪꯊꯍꯜꯂꯦ ꯇꯨꯝꯈ꯭ꯔꯦꯗꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯣꯏꯒꯤ ꯃꯤꯆꯤꯒꯤ ꯇꯦꯟꯁꯦ ꯃꯁꯥ ꯍꯅꯨꯖꯔꯕꯁꯨ ꯇꯦꯟꯗꯤ ꯁꯥꯐꯨ ꯀꯜꯂꯤꯍꯦ ꯊꯃꯣꯏꯁꯦ ꯊꯨꯝꯅ ꯆꯪꯉꯤ ꯑꯁꯨꯝꯅ ꯇꯣꯝꯕꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯃꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯂꯩꯃꯒꯤ ꯗꯨꯀꯥꯟ ꯌꯧꯍꯧꯗ꯭ꯔꯕꯗꯤ ꯍꯩꯅꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯃ ꯇꯨꯝꯈ꯭ꯔꯦ ꯆꯅꯨꯁꯨ ꯇꯨꯝꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯔꯥꯕꯩꯗ ꯅꯨꯄꯥ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯊꯦꯡꯅꯩ ꯔꯥꯕꯩ ꯃꯁꯥꯗꯨ ꯅꯤꯁꯥ ꯈꯔ ꯂꯩ ꯀꯩꯅꯣ ꯅꯨꯄꯤ ꯀꯔꯤ ꯑꯉꯛꯄꯅꯣ ꯍꯥꯏꯁꯤꯕꯣ ꯂꯩꯁꯅꯥ ꯈꯔ ꯇꯞꯅ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯑꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯏꯅꯤꯡ ꯍꯨꯜꯂꯛꯂ ꯃꯥꯜꯂꯤ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯒ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤꯁꯦ ꯔꯥꯕꯩ ꯋꯥꯗꯨ ꯊꯥꯖꯗꯦ ꯀꯩꯅꯣꯍꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯃꯤ ꯁꯨꯝ ꯄꯣꯠꯐꯝꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇꯦ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯪꯍꯧꯔꯕꯅꯤ ꯑꯩꯁꯨ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯨꯝꯗꯨꯅ ꯇꯥꯍꯧꯔꯕꯅꯤ ꯁꯦꯡꯂꯕ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯑꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯝꯕ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯉꯥꯡꯗꯣ ꯑꯗꯨꯅꯦ ꯍꯥꯏꯕ ꯀꯔꯤ ꯇꯣꯝꯕ ꯍꯥꯏꯗꯤ ꯃꯇꯣꯝꯇ ꯄꯣꯛꯄ ꯊꯕꯛ ꯌꯥꯝ ꯐꯩ ꯍꯥꯏꯅꯕ ꯑꯉꯥꯡꯗꯣ ꯍꯣꯏ ꯑꯦꯔꯥ ꯑꯣꯏꯔꯝꯃꯣꯏꯍꯦ ꯑꯉꯥꯡꯗꯨꯗꯕꯨ ꯏꯆꯦꯅ ꯇꯥꯅꯤꯡꯗꯦꯀꯣ ꯆꯨꯝꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯗ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯕ ꯑꯣꯏꯔꯝꯅꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯪꯕꯣ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯩꯅ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤꯀꯣ ꯅꯨꯄꯤ ꯏꯆꯦꯁꯦ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯗ ꯅꯪꯅ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯈꯪꯗꯅ ꯄꯪꯍꯥꯏ ꯍꯥꯏꯔꯨꯈꯤꯅꯨꯀꯣ ꯏꯆꯦ ꯇꯥꯔꯕꯗꯤ ꯅꯪ ꯈꯣꯟꯊꯤ ꯆꯥꯖꯅꯤ ꯑꯣ ꯉꯁꯥꯏ ꯃꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯀꯥꯟꯗꯨꯗ ꯑꯩꯅ ꯏꯟꯖꯥꯡ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯒꯦ ꯇꯧꯕ ꯑꯗꯨꯒꯗꯤ ꯃꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯆꯤꯛꯊꯗꯅ ꯂꯩꯔꯝꯕꯗꯨꯗ ꯑꯩꯁꯦ ꯆꯪꯕ ꯉꯝꯗꯗꯅ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯂꯒ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯅꯝꯃꯅ ꯑꯩꯕꯨ ꯎꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯗ ꯈꯪꯍꯧꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯁꯤ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦꯀꯣ ꯏꯆꯦꯅ ꯑꯉꯥꯡꯗꯨꯗ ꯑꯣꯟꯁꯤꯟꯒꯗꯧ ꯅꯠꯇꯦ ꯑꯗꯨꯒ ꯑꯉꯥꯡꯗꯨꯅꯁꯨ ꯀꯩꯁꯨ ꯌꯥꯅꯤꯡꯒꯗꯧꯕ ꯅꯠꯇꯦ ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤꯁꯦ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯂꯩꯃ ꯑꯃꯗꯤ ꯇꯣꯝꯕ ꯅꯣꯡꯃꯒꯤ ꯃꯔꯤ ꯆꯦꯠꯁꯤꯟꯅꯕ ꯍꯦꯜꯂꯛꯏ ꯁꯣꯝꯗꯅ ꯇꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯎ ꯑꯁꯤ ꯇꯥꯔꯦ ꯇꯣꯝꯕꯒꯤ ꯃꯃꯥ ꯁꯈꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯈꯤꯅ ꯃꯥꯡꯒꯣꯜꯗꯒꯤ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥꯒꯤ ꯇꯣꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯧꯒꯠꯂꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯀꯩꯅꯣ ꯏꯃꯥ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤ ꯆꯥꯔꯣꯏꯅ ꯈꯣꯡꯗꯧꯗꯨꯗ ꯏꯃꯥꯅ ꯈꯣꯡꯂꯛꯏꯁꯤꯅ ꯍꯩ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯍꯥ ꯀꯔꯤ ꯄꯥꯎꯅꯣ ꯀꯩꯗꯧꯔꯒꯦ ꯏꯁꯥꯎ ꯁꯥꯎꯔꯤꯗꯨꯅ ꯀꯔꯤ ꯁꯥꯎꯗꯅꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯇꯣꯝꯕ ꯈꯪꯗꯕꯅꯤꯅ ꯏꯉꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯧꯗꯤ ꯍꯥꯏꯗꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯀꯥꯏꯅ ꯇꯧꯔꯛꯏꯁꯤꯅ ꯁꯈꯤ ꯃꯔꯝꯗꯤ ꯁꯨꯛꯍꯥꯏ ꯍꯥꯏꯗꯦ ꯏꯃꯥ ꯄꯥꯝꯗꯦꯀꯣ ꯏꯁ ꯃꯁꯛꯅꯦꯅ ꯍꯩꯕꯤ ꯑꯈꯨꯏꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯅꯨꯕꯤ ꯃꯥꯅ ꯏꯆꯥ ꯇꯅꯧꯔꯤꯕꯁꯤꯗ ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧ ꯁꯥꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯦ ꯃꯗꯣ ꯅꯣꯏ ꯄꯥꯕ ꯍꯣꯏꯒꯤ ꯂꯣꯡꯒꯥꯅꯤꯅ ꯍꯦ ꯑꯩꯅ ꯂꯨꯍꯣꯡꯂꯛꯄꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯂꯕꯅꯤꯅꯦ ꯅꯃꯥ ꯑꯩꯒꯨꯝꯕꯅꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯗꯨ ꯂꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯈꯤ ꯃꯊꯕꯥꯛ ꯐꯨꯔꯒ ꯏꯃꯥꯏꯄꯦꯝꯃ ꯀꯌꯥꯗ ꯉꯝꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯃꯆꯥ ꯑꯁꯤ ꯐꯥꯔꯒ ꯂꯩꯒꯦ ꯈꯜꯂꯤꯕꯅꯤꯅꯦ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯗꯨꯕꯨ ꯃꯤ ꯇꯥꯔꯒ ꯐꯖꯕ ꯋꯥꯔꯣ ꯀꯔꯤ ꯐꯖꯕ ꯋꯥꯔ ꯀꯥꯏꯅ ꯍꯩ ꯅꯃꯤꯗꯨ ꯀꯥꯏꯗ ꯄꯥꯟꯒꯦꯅ ꯍꯩ ꯍꯥ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯕꯣ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯣ ꯏꯃꯥ ꯇꯞꯅ ꯉꯥꯡꯉꯨ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛꯁꯤꯗ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯗꯧꯅ ꯇꯧꯔꯤꯗꯨꯕꯣ ꯑꯩꯗꯤꯅꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯃꯗꯨ ꯍꯦꯛ ꯄꯨꯁꯤꯜꯂꯛꯑꯕ ꯑꯩꯅ ꯀꯩꯗꯧꯕ ꯌꯦꯡꯉꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦꯕ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯁꯤꯕꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯇꯣꯝꯕ ꯂꯩꯃꯒꯤ ꯋꯥꯈꯜꯗ ꯃꯁꯥꯗ ꯇꯨꯝꯅꯤ ꯆꯥꯅꯤ ꯈꯪꯂꯛꯇ꯭ꯔꯕ ꯃꯇꯝꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯀꯌꯥꯗꯅꯣꯕꯁꯦ ꯈꯪꯖꯤꯟꯅꯗꯕꯒꯁꯨ ꯁꯥꯔꯤꯅꯦꯁꯦ ꯅꯪꯕꯨ ꯑꯗꯨ ꯂꯧꯔꯕꯗꯤ ꯃꯤꯅ ꯃꯃꯥ ꯂꯧꯔꯦ ꯍꯥꯏꯅꯈꯤꯕ ꯇꯥꯔꯤꯅꯦ ꯅꯪꯕꯣ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯑꯁ ꯑꯩ ꯃꯅꯤꯡ ꯆꯪꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯃꯃꯥꯗꯒꯤ ꯂꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯁꯈꯤ ꯃꯇꯣꯝꯗ ꯄ꯭ꯔꯣꯛ ꯆꯥꯛꯆꯩ ꯀꯌꯥꯗꯅꯣꯕꯁꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯃꯅꯥꯗ ꯀꯔꯤꯃꯠꯇ ꯍꯥꯞꯇꯦꯕꯁꯦ ꯐꯩ ꯁꯈꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯧꯉꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦꯕ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ
ꯁꯣꯝꯗꯅ ꯂꯩꯃ ꯑꯌꯨꯛꯀꯤ ꯄꯣꯠꯐꯝ ꯍꯥꯡꯗ꯭ꯔꯤ ꯃꯌꯨꯝꯗ ꯂꯩꯔꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯇꯣꯝꯕꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯗꯤ ꯃꯃꯥ ꯂꯩꯔꯝꯗ꯭ꯔꯦ ꯑꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯏꯃꯥꯗꯨꯕꯣ ꯄꯦꯠ ꯄꯦꯠ ꯉꯥꯡꯂꯝꯂꯒ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯍꯦ ꯃꯁꯤ ꯂꯩꯃ ꯍꯣꯏꯗ ꯆꯠꯂꯝꯕ ꯇꯥꯔꯦ ꯑꯁ ꯀꯨꯝꯍꯩ ꯇꯥꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯃꯃꯥꯕꯨ ꯇꯥꯟꯅꯔꯛꯏ ꯁꯈꯤ ꯂꯩꯃ ꯍꯣꯏꯗ ꯁꯠ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡꯗꯒꯤ ꯍꯦꯛꯇ ꯀꯧꯔꯛꯏ ꯑꯣ ꯌꯨꯝꯁꯤꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯍꯟꯅ ꯅꯍꯥ ꯁꯥꯅꯤꯡꯕꯤ ꯂꯩꯃ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ ꯂꯩꯃ ꯏꯃꯨꯡꯗ ꯄꯣꯠꯐꯝ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯀꯦ ꯁꯦꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯣ ꯁꯤꯗ ꯂꯩꯔꯦꯗꯅ ꯏꯁ ꯑꯌꯨꯛꯁꯤꯗ ꯃꯀꯦꯒ ꯁꯦꯝꯂꯗꯅ ꯑꯔꯥꯛꯄ ꯅꯨꯄꯥꯁꯤꯡꯕꯨ ꯂꯥꯡ ꯊꯥꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯌꯥꯝ ꯐꯖꯩ ꯍꯣꯠꯅꯕꯤꯌꯨ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯆꯥ ꯑꯉꯥꯡꯗꯣ ꯑꯗꯨꯃꯇꯗꯤ ꯊꯥꯗꯣꯛꯄꯤꯔꯛꯎ ꯏꯆꯥꯗꯣ ꯌꯥꯝ ꯑꯉꯥꯡꯅꯤ ꯍꯅꯨꯕꯤ ꯅꯪꯒ ꯂꯝꯕꯥ ꯆꯥꯗꯦ ꯑꯗꯨꯅ ꯅꯪꯒ ꯂꯝꯕꯥ ꯆꯥꯕ ꯊꯤꯕꯤꯌꯣ ꯂꯩꯃ ꯑꯗꯨ ꯏꯉꯪꯉꯛꯏ ꯈꯨꯝꯐꯝ ꯈꯪꯗꯦ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ ꯃꯁꯤꯕꯨ ꯀꯅꯥꯅꯣ ꯇꯣꯝꯕꯒꯤ ꯃꯃꯥ ꯑꯣꯏꯔꯕ ꯆꯠꯂꯅꯦ ꯑꯁꯨꯝꯅ ꯂꯩꯃꯅ ꯆꯃꯝꯅꯔꯤꯉꯩ ꯁꯈꯤꯅ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ ꯀꯥꯟꯅꯗꯦ ꯑꯇꯩ ꯂꯥꯏꯔꯤ ꯏꯕꯥꯅꯤꯗꯨꯝ ꯏꯇꯥ ꯍꯥꯟꯅ ꯁꯥꯟꯅꯁꯦ ꯍꯣ ꯏꯇꯥ ꯏꯆꯥꯗꯣ ꯅꯆꯥꯒꯨꯝꯕꯅꯦ ꯑꯗꯨꯅ ꯏꯆꯥ ꯅꯠꯇꯕ ꯏꯇꯥꯒ ꯂꯦꯡꯒꯥ ꯆꯥꯕ ꯑꯃ ꯑꯣꯏꯅ ꯊꯤꯕꯤꯌꯨꯗꯣ ꯁꯈꯤ ꯃꯆꯤꯟꯒꯗꯨ ꯐꯠ ꯄꯩꯊꯣꯛꯂꯒ ꯀꯔꯤ ꯊꯣꯛꯁꯦꯅ ꯇꯧꯖꯁꯥꯔꯤꯅꯣ ꯍꯅꯨꯕꯤ ꯅꯪꯅ ꯂꯩꯃ ꯈꯨꯝꯐꯝ ꯈꯪꯗꯦ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯣ ꯉꯥꯡꯈꯠꯂꯦ ꯑꯗꯨꯒ ꯅꯣꯟꯊꯈꯤ ꯑꯁꯨꯝꯅ ꯁꯈꯤꯅ ꯉꯥꯡꯕꯗꯣ ꯔꯕꯩꯒ ꯂꯩꯁꯅꯥꯒ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯆꯦ ꯏꯀꯥꯏꯕꯅ ꯂꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯣꯏ ꯑꯅꯤ ꯌꯥꯎꯁꯤꯜꯂꯛꯏ ꯀꯩꯅꯣ ꯑꯌꯨꯛꯁꯤꯗ ꯃꯤꯒꯤ ꯁꯨꯃꯥꯡꯗ ꯂꯥꯛꯂꯒ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯔꯒꯦ ꯑꯩꯈꯣꯏꯁꯤꯕꯨ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯣ ꯑꯣ ꯏꯕꯨꯡꯉꯣ ꯅꯪꯂꯥ ꯍꯅꯨꯕꯤ ꯂꯩꯁꯥꯕꯤꯁꯤꯒꯤ ꯃꯧꯄꯥ ꯍꯤꯗꯥꯛꯇ ꯂꯥꯏꯆꯨꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯅꯪ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯣ ꯅꯣꯏ ꯅꯆꯤꯟꯅꯧꯄꯥ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯕꯗꯣ ꯐꯥꯗꯧꯒꯤ ꯍꯣꯠꯅꯔꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯇꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯔꯕꯩ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯠꯇꯦ ꯀꯅꯥꯅ ꯅꯪꯒꯤ ꯅꯆꯥꯗꯣ ꯐꯥꯗꯣꯏꯗꯧꯔꯤꯕ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯄꯦꯠ ꯄꯦꯠ ꯉꯥꯡꯒꯅꯨꯀꯣ ꯍꯦ ꯍꯅꯨꯕꯤ ꯅꯪ ꯑꯩ ꯁꯥꯎꯔꯛꯑꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯑꯦ ꯃꯃꯥꯏ ꯑꯁꯤ ꯏꯀꯥꯏꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯌꯥꯗꯅꯣꯅꯦꯍꯦ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯁꯨꯃꯥꯡꯁꯤꯗ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯑꯩ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯕꯅꯦ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯎꯁꯤꯠꯇꯕꯗꯤ ꯇꯧꯅꯨꯍꯦ ꯅꯪ ꯅꯨꯄꯥ ꯑꯣꯏꯔꯝꯂꯗꯤꯅꯦ ꯉꯁꯥꯏꯅ ꯈꯪꯒꯗꯕꯅꯦ ꯂꯩꯁꯅꯥ ꯁꯥꯎꯅ ꯀꯩꯅꯣ ꯏꯅꯦ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯇꯥꯕ ꯌꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯒꯦ ꯅꯆꯥ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯑꯐꯥꯎ ꯁꯥꯔꯤꯕ ꯑꯁꯤꯕꯣ ꯂꯩꯃ ꯈꯔ ꯏꯪꯊꯥꯅ ꯃꯧꯄꯥꯒ ꯃꯆꯟꯒꯕꯨ ꯈꯥꯝꯖꯤꯜꯂꯤ ꯏꯕꯨꯡꯉꯣ ꯌꯥꯔꯤꯁꯦ ꯇꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯑꯗꯨꯒ ꯏꯅꯦꯁꯨ ꯍꯟꯕꯤꯔꯣ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯌꯨꯛꯁꯤꯗ ꯑꯩ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯇꯥꯔꯣꯏ ꯏꯇꯥ ꯅꯪꯁꯦ ꯍꯩꯗꯤ ꯍꯩꯈ꯭ꯔꯦꯗꯀꯣ ꯀꯔꯤ ꯂꯥꯏꯋꯥꯕꯨ ꯄꯥꯏꯕꯅꯣ ꯍꯩꯈ꯭ꯔꯦ ꯏꯆꯥꯗꯣ ꯅꯪꯅ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯃꯤ ꯏꯆꯥꯗꯣ ꯌꯨꯝꯗ ꯂꯩꯅꯤ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯏꯆꯥ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯁꯤꯗ ꯇꯣꯝꯕ ꯆꯪꯂꯛꯏ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯃꯤꯒꯤ ꯃꯌꯨꯝꯁꯤ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯕ ꯑꯁ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯥꯛꯑꯣ ꯁꯈꯤ ꯃꯆꯥꯗ ꯇꯣꯛ ꯑꯣꯟꯁꯤꯜꯂꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕꯩ ꯂꯥꯛꯏꯕ ꯅꯠꯇꯦ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯑꯁ ꯏꯃꯥ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦ ꯆꯠꯁꯤꯜꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯍꯧꯔꯛꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯋꯥ ꯑꯃꯇ ꯍꯥꯏꯈꯤꯒꯦꯅꯦ ꯍꯥꯏꯌꯨꯔꯅꯨ ꯂꯥꯛꯑꯣꯁꯦ ꯇꯣꯝꯕꯅ ꯃꯃꯥꯕꯨ ꯐꯅ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯆꯠꯂꯕꯅꯤ ꯑꯗꯨꯕꯨ ꯁꯈꯤ ꯃꯃꯥꯏꯗꯨ ꯁꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯥꯎꯔꯛꯏ ꯍꯣ ꯏꯇꯥ ꯅꯪ ꯑꯩꯒꯤ ꯏꯃꯧꯅꯤ ꯀꯥꯏꯅ ꯂꯥꯛꯂꯕ ꯑꯩꯗꯤꯅꯦ ꯑꯩ ꯁꯤꯖꯈꯤꯅꯤꯀꯣ ꯑꯩ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯌꯥꯔꯦ ꯂꯥꯛꯑꯣ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯌꯨꯝꯅꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝ ꯇꯨꯀꯠꯆꯩ ꯍꯅꯨꯕꯤ ꯃꯥꯅ ꯏꯆꯥ ꯑꯄꯪꯕꯁꯦ ꯐꯥꯗꯧꯒꯤ ꯍꯣꯠꯅꯔꯤꯅꯦ ꯃꯆꯥꯗ ꯑꯃꯨꯛ ꯀꯛꯁꯤꯅ ꯍꯠꯂꯒ ꯅꯪꯁꯨꯅꯤ ꯅꯪ ꯉꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯔꯣꯏꯀꯣ ꯅꯪ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯂꯩ ꯃꯃꯥꯅ ꯂꯥꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯀꯞꯂꯤ ꯋꯥꯈꯟꯗ ꯈꯜꯂꯤ ꯇꯣꯝꯕ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤꯀꯣ ꯄꯨꯟꯁꯤꯁꯤꯗ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯑꯃꯨꯛꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯉꯁꯤꯗꯤ ꯑꯩ ꯏꯀꯥꯏꯕ ꯅꯪꯂꯦ ꯃꯁꯤꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩꯔꯣ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯔꯕꯩꯒ ꯂꯩꯁꯅꯥꯒ ꯆꯪꯂꯛꯏ ꯃꯣꯏ ꯑꯅꯤ ꯆꯪꯂꯛꯄ ꯎꯕꯗ ꯂꯩꯃ ꯃꯣꯏ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯄꯤ ꯂꯣꯟꯅ ꯇꯩꯊꯣꯛꯆꯩ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯀꯞꯄꯤꯗꯨꯕꯣ ꯅꯧꯄꯥ ꯂꯩꯔꯤ ꯀꯥꯎꯔꯕꯣ ꯅꯧꯄꯥ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯏꯆꯦ ꯅꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯒꯅꯤ ꯑꯩ ꯂꯩꯔꯤꯉꯩ ꯏꯆꯦꯕꯨ ꯀꯅꯥꯅꯁꯨ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯂꯩꯁꯅꯥꯁꯨ ꯌꯥꯎꯅ ꯃꯆꯦꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯂꯩꯃ ꯃꯧꯄꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯂꯩꯃ ꯃꯧꯄꯥꯒ ꯃꯆꯜꯒꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯃ ꯑꯇꯩ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯏꯕꯨꯡꯉꯣ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯠꯂꯣ
nathau tawjaruro ani ru kirup yenglamnaga thokre moi ani thokraba kanda leima mathamoi adu puba ngamda mina lakjakibadu khalluraga hikne kapli madomda su sonje he thamoi nang karigi manung matam chadana irang hauribano asukoinadi naro londana leiraga karigi migi masa angangdu ururaga karigi naro lolibano ngasidi nangna tawjarubagi mahi phangle ngasi migi mamangda ai chopa nangle ai mapang thokpa ngamgani thajadre punsida asuna ikaiba amukta nangdri ai sikibana pare asumna kaplingai janu changlei ne chau nang kai gi kapino nang kai daurage leima mamobu konsili aduga nene gi nuksibi ngasidi nene pungningam nuksi nene siningle nene siningle ne chau nang sikiba yaroye nang sikrabadi aidi kanada ne chau kaudoiba kanana aigi ngamok pibidoiba nang sikiba yaroye asi haiduna januna manebu chechat kolaga kapi nene gi nuksibi asi hairaga leima janubu chena kolaga mabani kapmine anirugi mata uraga rabaiga leisnaga lona mabani su kapi nabe ise se marabak thirabane aikhoina piklingai ima pabana lekhidraba matu ise na ibo ima pabagi awat pale hendana yolapane aduna hojik phawa yum pandana leirakpane matam pumbada ichegi damakta ai leiribane mana langera chumgera magi damak ai shirabasu kaisu khande ichebu mina lakchabadi yaroi napa aisu inamapu yam nuksijai ngasi phawa mana so aibu yam luna tawbi nazana pisu mana aduki matik luna tawi adugi samathakta imung asigi awat apapum nama inamana puri bangaktane aduga yum pandana legadabagi saru thenglabasu thengna panbana di phabra khale aidi handaki se yam phare haina khalibani bhai aisu khangi adubu kitang lengka chaba wale adubu haibagi wani magi lengka di amata leitre masu macha loina phangna khrabani adu ada khangde aidi handaki matang se tan yamna chari khale nupa matungda amu khudong chaba lakani thajade aduna handakti inamase yum pana batausi nupina yum pandana mapamda siba phatte hainabani yengba taredana asumna leima numit kharani magi potpham hangre adubu magi potpham da lakpa mi di lepa leite adubu upai leitena hankiba ngaktani mayam dogi marakta nupida ngawa thabal su yauri thabanna kari torajana ni masigi nupi sina potpham hangri basibu ngasiga numit humni marini sure aina laklibase adu suang hangti ana eka yarjala aibu hekta changlaga hanglurasira khangde magi maupani haibra kaino hidak ngawba ama leibadu thengnarabadi kaya nungaido mande adubu magi masak udabada ai yumda leidapum khangdrene tawribase asumna thabal matomda sondana potphamgi mayada lipat chali aduga leima hoigi yumlomda su cheptha yenglamlaga adumak chetkre nupa kayani leimagi potpham sangliba leima da ngawjaba kayagi marakta nupi kainakraba thabalna khara khazik henjina ngawi habaduni atai nupa sing haine masigi nupi kainaraga leiba nupa asina tawise onthokna yeningde haiduna nongmagi namini tomba wakhanda khale ngaside ini leisabi hoida chaluge nahan khe imana chaibadagi gi antaba amu sarure adubu ngaside chum chatlaga yengluge masu kamai tawrino nahan imana khara ngangbaduda masu khara ikairamani madu themba oina chalukhige asumna tomba mapi khara nana selaga haidore somdana leima ikaiba khara pharabra kaino ngasidi potpham hangsira khanduna sem sadana leiri tanja asla thabal haijlei ngasidi hangadoiro potpham sibo hangoni nangna potpham hangdabada aikhoi leifam chafum khangreni asumna hairakpadu tabada leima tung hanna yenglubani adugadi thabal oirambadu leima sonjai as masigi thabal haibra thasi haibra cycle aman man base amung laeni as haina khireda semba ngasi khak hangsira haidana tawbani adubu toklasira khangdeda asumna leima murum soliba adu tabada thabana kaina murum soliba dubo nate isai ngangiro aisu khara tagedna khara launa saklo kaino leima potpham tamna yamna monda nungaitana hangba hori tanja asla tomba su phat phaujilei thabal tomba lai habadi khangde wadi makha tare kaino nahan khai hangjiba sibu kaidoroga lege nate nasana rubra leima khumde ma kaya khumningde
ꯀꯩꯅꯣ ꯋꯥꯒ ꯑꯃꯇ ꯉꯥꯡꯗ꯭ꯔꯤꯕꯁꯤꯕꯣ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯅ ꯅꯠꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏ ꯑꯗꯨꯒ ꯄꯣꯠꯐꯝꯗꯤ ꯁꯨꯡꯍꯥꯡ ꯍꯥꯡꯗꯦ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯅꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯄꯣꯠꯐꯝ ꯌꯧꯍꯧꯗ꯭ꯔꯕ ꯅꯪꯒꯤ ꯅꯁꯛꯁꯦ ꯍꯦꯛ ꯎꯍꯧꯗ꯭ꯔꯕ ꯇꯨꯝꯕ ꯆꯥꯕ ꯆꯪꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯦꯡꯕ ꯋꯥꯁꯤ ꯇꯥꯕꯗ ꯂꯩꯃ ꯍꯟꯗꯛꯇꯤ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯇꯥ ꯑꯁꯥꯖꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯗ꯭ꯔꯣ ꯑꯗꯨꯒ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯉꯥꯎꯁꯤꯟꯅꯩꯅꯣ ꯏꯁ ꯑꯩꯒꯤ ꯁꯛ ꯎꯗ꯭ꯔꯕꯗꯤ ꯇꯨꯝꯕ ꯆꯥꯕ ꯆꯪꯗꯦ ꯀꯥꯏꯅ ꯅꯠꯇꯤ ꯇꯥꯗꯒꯤꯁꯤꯕꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣ ꯍꯦꯔ ꯂꯩꯕ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯅꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯁꯛ ꯐꯖꯧ ꯍꯥꯏꯒꯦ ꯐꯖꯕꯕꯨ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯒꯦ ꯃꯥꯂꯦꯝꯁꯤꯗ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯀꯥꯏꯅꯗꯅ ꯂꯣꯏꯈ꯭ꯔꯕꯗꯨꯕꯣ ꯅꯪꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯦ ꯍꯥꯏꯔꯤꯕꯅꯤ ꯍꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯩꯁꯨ ꯄꯥꯈꯪꯒꯨꯝꯕꯅꯤ ꯍꯦꯔꯥ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯅꯨꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯟꯅꯔꯤꯕꯁꯤꯗꯤ ꯂꯩꯃ ꯃꯤꯍꯨꯟ ꯀꯥꯔꯛꯇꯨꯅ ꯄꯣꯠꯐꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯇꯥꯗ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯋꯥꯅꯤꯅꯦ ꯑꯩꯁꯤ ꯀꯔꯤꯅꯦꯅ ꯈꯟꯒꯦ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗ ꯄꯪꯍꯥꯏ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯅꯤ ꯈꯟꯕ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯍꯦ ꯂꯩꯃ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯒꯅꯨ ꯅꯪ ꯅꯨꯄꯤꯅꯤꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯕꯗ ꯅꯪ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯄꯨꯅꯦ ꯅꯔꯤꯜ ꯂꯩꯔꯒ ꯁꯦ ꯄꯨꯔꯣ ꯁꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯅ ꯂꯩꯃꯒꯤ ꯃꯈꯨꯠ ꯄꯥꯏꯒꯦ ꯇꯧꯏ ꯂꯩꯃꯅ ꯊꯥꯕꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯇꯨꯀꯠꯆꯩ ꯆꯠꯂꯣ ꯊꯥꯕꯜ ꯂꯩꯃꯒꯤ ꯈꯨꯄꯥꯛ ꯆꯥꯕꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯃꯕꯨ ꯑꯃꯨꯛ ꯐꯥꯒꯦ ꯇꯧꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯇꯣꯝꯕꯅ ꯊꯥꯕꯜꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯁꯣꯝ ꯇꯧꯔꯤꯁꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯌꯦꯡꯒꯦ ꯌꯦꯡꯕꯅꯤ ꯇꯥꯗꯒꯤꯁꯦ ꯀꯥ ꯑꯃ ꯍꯦꯜꯂꯦ ꯈꯨꯄꯥꯛ ꯆꯥꯔꯤꯗꯣ ꯃꯇꯤꯛ ꯆꯥꯏ ꯇꯣꯝꯕ ꯎꯕꯗ ꯂꯩꯃ ꯏꯉꯛꯉꯛꯏ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩ ꯍꯦ ꯑꯉꯥꯡ ꯅꯪ ꯀꯅꯥꯅꯣ ꯅꯪꯅ ꯑꯩꯒꯤ ꯈꯨꯠ ꯐꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯣ ꯍꯥ ꯊꯥꯗꯣꯛꯎꯅꯦ ꯌꯦꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯅ ꯇꯣꯝꯕꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯀꯟꯊꯠꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯔꯥꯕꯩꯁꯨ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯆꯪꯁꯤꯜꯂꯛꯏ ꯔꯥꯕꯩ ꯊꯥꯕꯜꯕꯨ ꯍꯥꯟꯅ ꯈꯪꯉꯤ ꯔꯥꯕꯩꯅ ꯃꯁꯤ ꯑꯍꯜꯁꯤ ꯁꯤꯗ ꯀꯩꯗꯧ ꯂꯩꯔꯝꯃꯤꯅꯣ ꯍꯥ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯐꯝꯁꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯅꯣꯏꯅ ꯈꯥꯏꯐꯝ ꯅꯠꯇꯦ ꯇꯣꯝꯕꯅ ꯇꯥꯗ ꯍꯥꯏꯗꯣꯏꯔꯥ ꯈꯨꯔꯥ ꯍꯥꯏꯗꯣꯏꯔꯥ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯣꯏꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕꯤꯌꯨ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯑꯁꯤꯗꯕꯨ ꯅꯣꯏꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯌꯥꯕ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯉꯁꯥꯏ ꯂꯩꯃꯗ ꯊꯥꯕꯜꯅ ꯍꯥꯏꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯇꯣꯝꯕꯅ ꯔꯥꯕꯩ ꯈꯪꯍꯜꯂꯒꯦ ꯃꯇꯥꯒꯨꯝꯅ ꯇꯝꯂꯛꯏ ꯂꯩꯃꯅꯗꯤ ꯃꯧꯄꯥꯕꯨ ꯇꯥꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯇꯝꯂꯛꯄ ꯑꯗꯨꯗ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯇꯨꯃꯤꯟꯅ ꯂꯩ ꯇꯣꯝꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯔꯥꯕꯩ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ ꯔꯥꯕꯩ ꯃꯔꯣꯟ ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯍꯦ ꯑꯍꯜ ꯅꯪ ꯏꯆꯦꯕꯨ ꯀꯔꯤꯒꯤ ꯎꯁꯤꯠꯇꯦ ꯅꯪ ꯑꯩ ꯂꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯕ꯭ꯔꯣ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯕꯩꯅ ꯊꯥꯕꯜꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯏ ꯇꯣꯝꯕꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯊꯥꯕꯜ ꯎꯄꯥꯏ ꯂꯩꯇꯦ ꯆꯠꯈ꯭ꯔꯦ ꯆꯠꯅ ꯆꯠꯅ ꯍꯥꯏꯔꯛꯏ ꯈꯪꯉꯤꯗꯅ ꯅꯣꯏ ꯍꯦ ꯂꯩꯃ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ ꯍꯦ ꯃꯁꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣꯅꯦ ꯂꯩꯔꯝꯃꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯒꯦ ꯇꯧꯏ ꯂꯩꯃꯅ ꯃꯧꯄꯥꯕꯨ ꯈꯥꯝꯃꯤ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯃꯣꯏ ꯏꯆꯦꯒꯤꯗꯃꯛ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯦ ꯃꯣꯏ ꯀꯩꯝꯇ ꯈꯪꯗꯦꯕ ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯐꯨꯕ ꯇꯥꯕꯅꯤ ꯂꯩꯃ ꯁꯨꯁꯨꯠ ꯀꯞꯄ ꯍꯧꯔꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯩ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯗꯁꯥꯒꯤ ꯗꯁꯥ ꯉꯥꯛꯇ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯦ ꯄꯣꯠꯐꯝꯁꯨ ꯐꯝꯂꯔꯣꯏ ꯉꯁꯤꯗꯒꯤ ꯊꯣꯛꯂꯒꯦ ꯑꯣ ꯃꯤꯁꯤꯡꯁꯦ ꯐꯠꯇꯦꯗꯀꯣ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯁꯃꯥꯖꯁꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯦ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ 이제 너 빨리 가는데 그리게 이제는 kapani kappa yaroi ai leiside karimata khaluna ije ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯕꯩ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯇꯣꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯇꯥꯟꯖꯥ ꯄꯤꯔꯒꯦ ꯈꯟꯗꯨꯅ ije adugi sharuk ai changkhrage noi gyan taana lehawro ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯕꯩ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯃꯒ ꯇꯣꯝꯕꯒꯇ ꯉꯥꯏꯔꯦ ꯂꯩꯔꯤꯕ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯄꯣꯠꯐꯝꯗꯣ ꯉꯥꯏꯍꯥꯛ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯃꯣꯏ ꯑꯅꯤꯃꯛ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯋꯥ ꯍꯧꯗꯣꯛꯄ ꯇꯟꯅꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯔꯤꯕꯅꯤ ꯃꯃꯤꯠꯇꯤ ꯑꯃꯨꯛ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯂꯩꯃ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯊꯃꯣꯏꯗ ꯆꯨꯈ꯭ꯔꯕ ꯇꯣꯝꯕꯒꯤ ꯁꯛꯇꯝ ꯎꯕꯗ ꯉꯁꯥꯏꯅ ꯁꯥꯎꯕ ꯐꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯊꯤꯕꯤ ꯃꯄꯣꯛꯅꯤꯅ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯇꯣꯝꯕꯁꯨ ꯅꯍꯥꯟ ꯃꯃꯥꯅ ꯉꯥꯡꯂꯝꯕ ꯑꯗꯨꯗꯒꯤ ꯁꯦꯡꯗꯣꯛꯀꯦ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡ ꯂꯩꯃ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ
ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯀꯔꯤ ꯍꯥꯏꯔꯒꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯨꯗꯣꯏꯅꯣ? ꯃꯤꯅꯁꯨ ꯎꯁꯤꯠꯄꯤꯗ꯭ꯔꯕ, ꯃꯤꯒꯤ ꯀꯔꯦꯝꯅꯐꯝ ꯑꯣꯏꯔꯕ ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ, ꯁꯤꯈꯤꯕꯅ ꯐꯔꯦ, ꯑꯩꯗ ꯁꯤꯖꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯄꯣꯠꯐꯝꯗꯒꯤ ꯆꯠꯀꯦ ꯇꯧꯏ꯫ ꯇꯣꯝꯕ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯜꯍꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯂꯩꯃꯒꯤ ꯈꯨꯖꯦꯡ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯁꯤꯒꯅꯤ? ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯆꯠꯂꯁꯦ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗ, ꯃꯥꯡ ꯊꯥꯔꯣ꯫ ꯂꯩꯃ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯇꯣꯝꯕ ꯎꯍꯟꯗꯅ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯁꯥꯎꯁꯤꯟꯅꯔꯒ ꯊꯥꯗꯣꯛꯎꯁꯦ, ꯅꯪ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ, ꯀꯔꯤꯒꯤ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯇꯣꯏꯕ? ꯂꯦꯞꯄꯤꯌꯨ ꯍꯥꯏꯗꯤ ꯀꯔꯤꯁꯨ? ꯏꯃꯥꯅ ꯅꯪꯕꯨ ꯈꯔ ꯉꯥꯡꯕ ꯑꯗꯨꯗ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯆꯠꯅꯕ ꯇꯧꯁꯤ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯕ ꯑꯗꯣ ꯔꯥꯕꯩꯒ ꯂꯩꯁꯅꯥꯒꯁꯨ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯇꯥꯔꯒ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ꯫ ꯔꯥꯕꯩꯅ ꯅꯨꯄꯤ ꯌꯦꯡꯉꯨ, ꯑꯉꯥꯡ ꯄꯦꯇꯋꯥꯁꯤꯅ ꯅꯨꯄꯤ ꯃꯃꯥꯒꯨꯝꯕꯁꯤ ꯀꯣꯏꯔꯕꯅꯤ ꯁꯥꯗꯅ ꯅꯪ ꯃꯥ ꯀꯥꯏꯅ ꯀꯧꯔꯤꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯇꯥꯕ ꯋꯥꯔꯤꯗꯀꯣ꯫ ꯑꯣ, ꯑꯁꯤꯗꯕꯨ ꯑꯩꯅ ꯏꯕꯥꯏ ꯀꯥꯏꯅ ꯀꯧꯗꯣꯏꯕ? ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯍꯦ ꯇꯣꯝꯕ, ꯅꯪ ꯃꯤꯅ ꯅꯃꯥ ꯂꯧꯏ ꯁꯣꯏꯗꯅ ꯍꯥꯏꯅꯔꯅꯤꯗꯣ, ꯅꯨꯡꯉꯥꯏꯇꯦꯗ ꯑꯉꯥꯡꯁꯦ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯅ ꯂꯩꯃꯕꯨ ꯊꯦꯝꯂꯤ꯫ ꯂꯩꯃ ꯃꯁꯥꯅ ꯌꯥꯗꯕ ꯁꯥꯗꯨꯅ ꯀꯟꯅ ꯑꯣꯏꯅꯔꯤ꯫ ꯇꯣꯝꯕꯅ ꯂꯩꯃꯕꯨ ꯆꯤꯡꯂꯤ꯫ ꯂꯩꯃ ꯀꯟꯅ ꯌꯥꯟꯁꯤꯟꯅꯔꯤ꯫ ꯂꯩꯁꯅꯥꯅ ꯅꯨꯄꯥ, ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯄꯥꯁꯤꯅ ꯆꯤꯡꯂꯕꯗꯤ ꯀꯣꯛ ꯆꯠꯂꯒꯦ ꯍꯥꯏꯗꯤ, ꯁꯨꯝ ꯌꯥꯟꯗꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯍꯥꯏ ꯅꯨꯄꯤ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯏꯆꯦꯅ ꯇꯧꯒꯦꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯏꯆꯦꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯤꯌꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯈꯖꯤꯛ ꯈꯖꯤꯛ ꯆꯤꯡꯕꯗ ꯂꯩꯃꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯆꯠꯄ ꯍꯧꯏ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯂꯩꯃꯕꯨ ꯄꯨꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯤ, ꯍꯧꯖꯤꯛꯇꯤ ꯆꯠꯈ꯭ꯔꯦꯗꯅꯁꯦ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯒꯤ ꯏꯆꯦ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯗꯅ? ꯑꯁꯨꯝꯅ ꯔꯥꯕꯩꯒ ꯂꯩꯁꯅꯥꯒꯗꯨ ꯅꯣꯛꯃꯤꯟꯅꯩ꯫